Masigi viral chatkhiba video asi yengbiyu. Madudi kaino haiba matamda masi iroi amasung nupi amagi warini. Iroi asina nupi asibu yamna pamlammi nungsirammi. Nupi asigi khonjel amada iroi asina selaklammi. Amasung yengbiyu kayam yangna selaklibagi haibadu. Hek yengbada masa amana mamagi khonjel taba matamda yam harauna selakpagi saktam adu mali. Nupi asibu kaya yamna pamlammi haiba matamda nupi adugi matambakta phau makok adu thamlaga hitlammi iroi aduna. Video asida yengbiyu madudi nupi asina topa sa amada nungsiba utpa matamda kaya yamna kalakpa nungaitaba phauribagi iroi asina. Adubu nupi adu ikhang khangaudana nongmadi atopa mafam amada satpa taramni thabak amagi damakta. Magi iroi magi khungang adu thadoklamlaga. Nupi aduna hek chatkhibaga iroi aduna saba thakpa lepthi loina na manakta atopa mi amata changlakpa yaramde. Nupi aduna masigi paw asi hek tabaga magi thabak adu thadoklamlaga iroi adugi manakta lakhi. Hek yorakpaga nupi aduna khonjel piba matamda yengbiyu kaya yamna harauna selakliba. Masigi video asi social media da thagatpa matamda kaya yamna viral chatkhi haiba matamda makhoi anigi my pick is a bull haina kauba larik phau phongki. Madudi makhoi anigi nungsiba wari asi matam chupada amar oina lehounabagi damakta